Ngarang Delhi chatkiba ruling MLA sing ngasi party leader singa mifam pangthoklagani haidi. Kurumjari STV pau meeting tabir wasingbu taramna okchari pau shandokna pijari. Ngarang Delhi chatkiba ruling MLA sing ngasi party leader singa mifam pangthoklagani haidi. Nungtil pung anidagi haugadaba mifam asina anoba lengak ama semnabagi chapchaba kari warep laugadage haiba adu haujik maki oina khangba ngamdri adubu BJP chatminariba ruling MLA singsu yauna kaurakpa maramna anoba lengak ama makhatana semgadra natraga assembly dissolve tawgadra haiba adu leikai ama tagadaba manli hainasu panari. Ngarang Imphal thadokiba hanagi Chief Minister and Birena Handak Center ge luchingba singna haurakliba asi positive oiba development ama laigadaba manli haina phongdoklamki. Government is a continuing process. I try my best to change the landscape change in the state of Manipur. Change mayam amadi lore hill, both hill in the valley. Landscape changing amadi lore. अभी सभी एनडीए के एमएलए लोग को बुलाया है, जो पार्टी का भी बुलाया है, पार्टी प्रेसिडेंट के साथ साथ। तो अभी हम आशा करते हैं, विश्वास करते हैं जरूर सरकार बनाए। I have no idea about the purpose of the meeting, but somehow the government is going to, I think, form a case. It's going to form some. We are expecting the best. We hope the best. That we are being summoned, it must be regarding information of government. Otherwise, I don't think no other. I expect that the outcome should be good, and it is high time that popular government is formed. Public who has been suffering for so many years, high time we bring a solution to this. We hope that all the MLAs from all communities will cooperate with the government of India in forming a popular government. We will bring peace and harmony in the state of Manipur. Chaukhatpa haibasi santi leiraba matam khaktada oigani santi leitraba lamdam adu kaidaunungda chaukhatpa ngamloi chahi supa politics tawduna leirabadi chaukhatpa thintagani haina moirang AC gi MLA thongam santi na phongdokre wafam asi MLA na MLA local area development fund ke makada nauna saba loiraba moirang fiwangbam laikai gi crematorium ama MGNREGS ke line department ke makada nauna saba loiraba ngangkhala wai mamang laikai market set ama amadi Samagra Siksa Elementary Manipur Lisangani Kunni Thoi Kunhumdoi gi senthang makada classroom ahum leiba amadi nupi amadi nupagi toilet block tongan tongan ba ani leiba ngan khalawai upper primary school gi nauna saba loiraba school gi building sankaduna miyamda khusinabagi thoramda MLA na phongdokibani Moirang Part 2 Youth Association amadi ngan khalawai development committee ani na tongan tongan ba mafam anida sinduna pangthokiba thoram singda MLA thongam santina makata na phongdokibada ngasi mahangna moirang ACda paikhalakliba development ki oiba thabak thoram sing asi miyamna mahakpu lepal leitana support tawbigadabani ngasi nauna Sangariba School Asibu Chaukarhan Bahaibasi Kul Asigi Miyamgi support changi Mahairoi Ningthina Lairabadi Maduda Mathau Taba Ozagi Awatpa Lairakpa Singidamakta Mahakna Daita Lauge Aikoi Punna Amata Oina Lepmin Naduna Chaukhatpa Lamdam Ama Ohelasi Haiki Angang yamde admission tawno handakti honnabiro school se khwaide phajaba government school lamu ahensi aduda kaiba oza awatpa do chhatrabu leiradi oza porpa igi daitadi adu school gumba development gumba akoi politician gumsi aduna school phagal na hona bada development tawno da akoi politician lab na thamaga da akoi punna mato ina sabina gada moirang kendrago nangthaigo manipur Malaysia sida apaba Bharat sida apaba state mo oidaba apaba kendra mo oidaba apaba khunga mo oidaba ekoi punna hona dinase Model Manipur Unified Building Bylaw Lisangani Kunmari Haiba Asida Moirang Sub Division Gi Manungda Leiba Municipal Council Ahum Kumbi Kwakta Amade Moirang Municipal Council Gi Oiba Municipal Council Building Bylaws Lisangani Kunmanga brainstorming session ama Ngarang Moirang da Leiba Omba Nuratel Garden Gi Auditorium da Pangthokre
Town Planning Department sponsor tawduna Manipur Architect Forum amadi Moirang Municipal Council anina sinduna pangthokiba thauram maduda Chief Town Planner Manipur and Benju Singh, Associate Town Planner Maisna Manas, Retired Chief Town Planner Yumnam Narmada, Manipur Architect Forum के President Git Kumar Nepram amadi Moirang Municipal Council के Caretaker Chairperson M Romibala, Kwakta Municipal Council के Caretaker Chairperson Minerjan BB ga loinana Kumbi Municipal Council के Caretaker Chairperson W Priyo Ranjana Thauram Mapu Singh oina saruk yakhi. Municipal Council ahum masigi manungda laiba club amadi organization singi mihut kayana saruk yaduna pangthokiba thauram aduga mari lainana Manipur Architect Forum ge President Git Kumar Nepramna kanagumba myoi amana yum ama saba matamda yum adu matau karamna sagani haibage Jatna Kanglon amagi makada sanaba thaurang adubu building bylaw kawi. Handaki anaba building bylaws asidi Manipur ge lairiba Municipal Council kuntaret asigi oiba council na empanel tauraba registration architect khaktamak yum sagadauriba myoishing aduna nektuna sizinahanba yahangani loinana architect ni di haizaba registration taudaba sing nekpiganu haina appeal tawki. Architect nekpa kanda only sai council of architecture the registered torba architect khaktamak nekpiu asengba architect nekpiu aduga municipality singchina architect impanel to kanda mai impanel to architect thamdoini because patanung ho kanda architect no dai pudoini sai gi yum singda duna impanel to kanda registered architect tamak impanel to view aduga sam na habada in short building bylaws ai bidi yum ma sabada kari section thorang kadogi in kari rules follow tawdage nakan kya tharokadage mamang kya tharokadage maning kya tharokadage safety and security ki kari action lakhut kadage environment ki protect khoi khara ngak thokna ba kari thoksil thorang pa kadage disabilities singi kari section kari provision pe hogadage haibin singba jana kalon mention to pot to ne khona building bylaw harifs Thangmaiban Youth Center Linkhat Kibage Kuntra Marirak Suba Foundation Degi Thoram Pangthokre Thangmaiban Hizam Dewan Lekai Dalaiba Center Asigi Foundation Degi Thoram Aduda CRPF ke Retired Assistant Commandant Yengkom Sanjeev Center Asigi Vice President Pukrambam Ravindra Kuman PhD Special Contractor Laisram Sarang Hajit Amadi Film Forum Manipur gi Hanagi President Samse Sabam Mangol Jauna Thoram Aduge Athoiba Mithunglen Singh Oina Sarukyakhi Amadi Center asi haldokpagi ngasi fawbada achawa thodang kaya lauramba laikhidraba members singi photo da leisu katuna ikai khumnabasu utkhi thoram aduga mari leinana Center asi gi Vice President Pukrambam Ravindra Kuman na fongdorakpada Thangmaiban Youth Center asi safonglakiba chahi kuntra mari mapung farakle Center asi hek linkhat khiba numit adudage ngasi fawba laibak asida thokpa isu kaya da lauba yaba thodang kaya lauduna lakli masida natana haukiba chahi lisingani kunhumdagi May ahumdagi hauduna ngasi fawa chatharakliba irang asina maram oiduna awa ana taraba singdasu angamba mateng kaya pangduna lakli loinana center asina konba mafam singda lairiba inkhalakliba naharol singbu mayai kaba nisagi ipakta chatkhidanana ba matam gi oiba thabak thoram sing paikhatuna afaba masam au faba kunai ama oinaba angamba thakta hotnaduna lakli fongdokhi Ireka sida sapong aposi sahi kun samari mapung pa ba se ko ni adum yo apaba emos pyarama program gi ko yang kana pun thai ni khona jon lakse bani adu hoju ji ki kanu sida matam ji de ki club nungda ji lai bu ya se ko ni matam ji anga wa ku jara pa am hawai na ko na adum je jara de pe jara chu ku ja kare secretary ka ku ja kare adu matam da yam wa culture ko ngana la khra bani na angang ji je like tam ga su adege masagi like tam le su sen tan ko ko to samaji kan ji kan yo to ba je masigi ko ya club uba ko de kan nungai te cha mari suba ngisin jena la ko ge de na ayam le ba si ni ai ri ba mayam puna ma ka su ya thawa ko ji ji le ba tu thoi ba tang lu le ta ba ma su ma ta ma si su a phaba phaba santi ko pa ma or su na ni su sen ta gi mai ge ge ai puna ma ka mayam mari ko puna ma ka su ko na adu ma su ai ai mo ai ta gi su ai na hajeri ni su sen ta gi mai ge de su phaba le ba ma ba sa ko pa ma ni ko ma ko su ha
Khundrapamda leiba Naurem Birahari College miyoi kharagi aranba sendanfam oire haina apunba Khundrapam Chawkhat Loop ke maikaidagi phongdorakli. Loop asigi wangangloi tonjam somorjina phongdokibada college asigi governing body gi matam loikrabasu anawa khanbagi thaurang hojik fawba khanbagi thaurang leitri. College asi lisingani tara taruki December tara mapanda edit oirakpa matamda staff chani khaktamak lairamba hojik staff samri rom hengat halakle Hengalakliba staff sing asi lengakna lakshinba matamda loina lakshingadra haibagi wahang thorakle. College asigi principal da anawa GB khananaba process tawbinaba haizabada tabidre karigumba loop asina principal da thamliba wafamgi paukum February taruk fawbagi manungda piraktrabadi akanba khongjang changsilakani hairi. February ki tang taruk fawgi manungda akoina hangjariba wafam asi principal na bibiraktaba taragadi maduda Maiga songi prajam miyam ga akan ba ihau kaya sangsalakani habis yang ngasi social media ki utang di thamsake iram damodi maiga songi tangai fadraba amat tangai raba Northern Beauty College si mutpagi changda leraba satra kadraba aduga matik chana pamen singsi hangduna matik chana class tawdraba college si bu chalai ga principal masamak se masing khangdana college se kadraba aduga miwe sina koi Maiga songi college se mutapagi thakta leraba se masi amtang mayam puno community adu college da department nong hangduna thabak pibagi mingda scam tawriba sensa thumja tawriba mayam se masidagi prajamian award review amtang ai remind tawjage 2016 gi edit oiba matamda college gi total staff si chani khare na leibani ngasi 2025 loikhraba matungda hauji college da mi chamri hena leibase matau karamna conversation tawbu matamda hairiba miyoisingsi karamna thabak confirm tawbi Iboton Memorial Academy ima wangoi gi mahiroi singda future books technology FBT gi potlam singyen thokre Thauramadu da Iboton Memorial Academy gi founder chairman Wahengbam Jadumani school asage principal Sagol Sem Asa teaching non teaching staff sing amadi mahiroi singsu sarukyaki FBT Manipur branch ki member Longjam Marisna Chanuna FBT hariba company asi USA da based lisingani kunithoi da puthoki bane aduga India da lakpana lisingani kunhumdoi da lakhibane India da heg lakpadagi charity pibagi pandamsi adum chathaduna lakli India da hojik fawba miyoi lak manga lising tara rom thabak pikre maru oina culture amadi media da promotion tawbani India gi mafam singda charity tawkre aduga Manipur da ahanba oina samurau relief camp ta pangthokre aduga ani shuba oina ngasi ima school gi mahiroi singda stationery potlam sing pi bani haiki Hoji fawada India de FBT jina lak manga ga lising tara sumaina thabak pi adu sigi company asi culture amasung media promotion company ni mahase adu sigi company si makha jida employment opportunities myam phange mi yauraga adu sunatana magi charity kaya masu taw charity kuthang tawbojina India si khoigi Manipur da natana India ga tawbum pham singsu myam tawe ba charity tawboje adan Manipur jida ano boy bagi pak tawnadri adu si khoi school imai school wangbo jida tawba charity sina ani su boy deni han boina khoigi samurogi relief camp da han boin December thada tawkhre adu mukung phana tawki adu ngasi gi charity su jo khoina mukung phana tawgani haina thajai aduga khoigi aina haijaru bada school gi maikai degi khoigi founder and chairman oiba khoigi sir Wahengbam Jadumanina amasung madam principal ni yabi rapki damangta aina yamna harau phongdok sari FBT maikai degi School asage principal Sagol Sem Asana ABT haibasi future books technology gi pandamdi leita lairaba mateng pangba lairikti hairaga thabakti fangdaba naharol singda kana bapiba aduga mahiroi singda cultural program na traga learning module da AI da based over technology ni haike Atopalam Denver High Colorado US ki county do adudagi hawdorapani oiba taraga su masigi haurai ba khoi gi imagi satra singsina tung da moina tawning bagi sugumba FBT gumba sugumba NGO haibadi sugumba program mayama sigi moi gi wakhalon da santorak aga mi gi mateng pangning ba laibak sigi leite lairabu khangaga economic pu kamaina boost tawni haibagi wakhanji moida automatically engineer trigger tawrakpa ko asigi pandamsi akoina khanghanjaningi aduna ngasi akoina FBTC akoigi school da hana kari no na satra sing da khangan ba oja sing gyan taminar ba laiba staff sing se loina gyan taminar
taminaraga angang singda koina lesson nungtigi takpa matamda mukhoida sigi kindness AI technology hai singba economic kamaina boost tawgani aina migi mateng kamai ka pangani laibak kamaina phagadhangani haibase masigi wakhalon se koina hapchage taksage haibagi ngasi koina support tawraga FBT gi programs ngasi sinjaban Huziga temba break ama tang lominasti honglakliba punsigi lambi iba chaba yaba makhai sasinari adone hidak langthak kayama sadaba yarakte sasin adom liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup Tada! Give him a key, you know. I'll never come more. Sige yung say, next time, tinachek sin na laksi laga tham ko bani ne. Tadarang se, juhar habaga am takidar bo. Asum na, mayam na machalbo ngap shan lugum. Masige yung masibu, asoya ngan ko kada batagi. Next time, tina ngap seli. Next time, juhar habaga ngap ko na basim bani. Zaman technology si na bana, concrete ka tok na tinaba matamda, kapam ng amuk kihena hengal adli. TMT, strength is in the quick. Break imatong makha tarakpa pauda Seram Ningol Salamongbi Niroda Chahi Nifuni Thoi Mapuroiba Salam Tomba Kwakathel Lamdong Laikai Dagi Nupi Asi February 19 kuntaruki ayuk pung amaga minute yankaitare taba matamdagi Yumgi Mioida Pau Amata Piramdana Yumdagi Thokibadagi Ngasi Fauba Hanjelaktre Mahak Food Manga Wangi Kulai Kuchuni Masapai Fanek Angangba Amadi Hangamapal Machuga Yanaba Fi Inki Khong Moja Angauba Amadi Sleeper Amatongki Kanagumbana Mahapu Tengnarabadi Mahaki Mapuroiba Salam Tomba Singh Natraga Mobile number 9402086475 Natraga 7005665393 da Pau PBU Haidi Aroibada Maroiba Pau Mukana Pizari Ngarang Delhi Chatkiba ruling MLA Singh Ngasi party leader Singa Mifam Pangthok Lagani Haidi Huzik faubagi oina ISTV na pizza pa paung matang asila lo sinjare midyang tabir ba pumna mapu amukay na krumjari.